Good morning, ma'am. Ngasi tawdoise Nirzanta ko Nirzanta aise Dr. Kamal gi sari ko Dr. Kamal ki aduga Nirzanta se Sareng lare mana amakaktani ko iramido adudi ma'am su loi khangamani sareng lare amakaktang ko lai pareng to ko adudayda yawba haidi magi kano ngatanebako haidi sareng ngatanebako lai pareng du yawba aduduna irise 1829 adum haraseko 1829 da do sisu one of the koigi kahani modern days kahani modernist modern kabi singi magi khui dudane mani iramise aduduna nature da saithaba adagi bengalgi koigi matamduda leramba koigi brahmachari ko brahmachari oiba haidi mana madabi irambadasu madabi do brahmachari amagi mongda iramidana ko adumain tawdana sisu kahani brahmachari ga koigi nature siga leminabagi leibagi maramda adudayda nature bu nungsijaba ko adagi mahausa lairembi bu nungsijaba adagi santi ahimsa pamjaba santi pamba adugumba nature do uthoini ko sigi series da so parko ko Nirzanta Dr. Kamal gi wari di ay mamangdasu kano tawbada nainagrama male Biswa Prem nainagrama ko adudo dum yengbiro Nirzanta se Nirzanta haibagi meaning di koigi achikpa haibani ko achikpa koigi Nirzanta haise ko achikpa ko numidang wairam yaruptuna sidi yam story gi time ni ko story gi time ni des kanogi koigi brahmachari amaga nature ga gi wari sanabagi style da tawbani ko aduduna wari gi style da wari gi mong da ibani wari gi marom da iba saireng ko sise wari gi mong da iba saireng hayeng saireng gi tapang asu wari gi mong da iba saireng habiram ko numidang wairam yaruptuna sana hingba masekna utol watol leitingtuna potharagle anganba nongchupta ko Wombi cheklai ayamba pairakle mahum tana yumsa san sagolna chingba mamai leinakre khulak tamna ko si time dai ni ko matam duni ma dai se matam se karino numidang wairam haiba matam duni time do dai ni ko time numidang wairam ko numidang wairam da tawba thodok sing duni stage taleisina hadi sana ahingba masekna haitaragadi numitchini ko adu utol watol leitengduna utol watol marakta changgibado potharagle anganba nungchupta haitaragadi west taidana ko aduduni ko pombi chekla ayamba hadi sina sinduni ko je evening sinduni ko sinduni sin evening sinduni sisina haidi evening da koi kari ui ha pombi chekla ui ko mayamba mahum da painaba yumsa san sagolna chingba mamai leinakre khulak tamna adudayda akoi manipurda thaina ariba matamda sagol se dum leirame phasana yumsa san leirame ka haise society gi kano do haidi kabina lena samaj amasung magi masak haina question ama foreign soina yawrakani ko adudayda siga se hape ai ko this is one of the point ko sama so kamai tarami yumsa san sagolna chingba phasana loirami ko mam aidi khulakta koigi yumsa san sagolna chingba phasana loirami hujikti yam loinadre ko sagol se but matamdada yam loirami aduduni ko adi aduduma dagi slesta brahmachari amasung
ꯀꯅꯥꯒꯨꯝꯕ ꯀꯣ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯄꯥꯝꯕ ꯄꯨꯛꯅꯤꯡ ꯇꯞꯅ ꯂꯩꯅꯤꯡꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯦ ꯑꯆꯤꯛꯄ ꯂꯝꯗꯝ ꯇꯝꯅ ꯁꯤꯗꯩꯁꯤ ꯌꯦꯡꯉꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯍꯥꯏꯅ ꯑꯃ ꯍꯥꯄꯛꯏꯁꯦ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯥꯏꯅꯤꯡꯕ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ one of the point is ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯦ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯩ ꯃꯥꯅ ꯁꯤꯁꯦ ꯕꯦꯡꯒꯜꯗꯀꯣ ꯕꯦꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯀꯣ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯕ ꯅꯍꯥꯁꯤꯡꯅ ꯌꯨꯝ ꯄꯥꯟꯗꯕꯤꯗꯀꯣ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯏꯁꯣꯔꯒꯤ ꯅꯤꯡꯐꯝ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯨꯝꯕꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯕꯀꯣ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯅꯤꯡꯉꯀꯥꯟꯗ ꯃꯁꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯁꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯥꯏꯟꯁꯦ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯊꯣꯛꯄ ꯑꯗꯨꯗꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯅꯤꯌꯣꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯍꯥꯏꯁꯦ ꯂꯥꯏꯅꯤꯡꯕꯅꯤ ꯄ꯭ꯂꯁ ꯀꯩꯗꯧꯕ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂꯣꯏꯕ ꯂꯥꯏꯅꯤꯡꯕ ꯄ꯭ꯂꯁ ꯌꯨꯝ ꯄꯥꯟꯗꯕꯤꯗ ꯂꯩꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯀꯣ ꯄꯥꯟꯗꯕ ꯑꯗꯨꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯃꯁꯨ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯄꯗꯨꯗ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯃꯁꯨ ꯃꯥꯒꯤ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯄꯥꯝꯕ ꯁꯤꯗꯁꯨ ꯌꯦꯡꯉꯣ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯈ꯭ꯔꯕꯁꯤꯡꯁꯤꯁꯨ ꯃꯥ ꯂꯥꯏꯅꯤꯡꯕ ꯆꯪꯉꯛꯑꯕꯅꯤꯅ ꯊꯥꯗꯣꯛꯑꯅꯤꯀꯣ ꯄꯨꯛꯅꯤꯡ ꯇꯞꯅ ꯂꯩꯅꯤꯡꯒꯦ ꯍꯥꯏꯅ ꯀꯣ ꯆꯪꯈ꯭ꯔꯦ ꯑꯆꯤꯛꯄ ꯂꯝꯗꯝ ꯇꯝꯅ ꯑꯆꯤꯛꯄ ꯂꯝꯗꯝ ꯊꯤꯔꯛꯑꯦ ꯑꯗꯨꯒ ꯑꯆꯤꯛꯄ ꯂꯝꯗꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯗꯤꯁ ꯏꯁ ꯗ ꯁ꯭ꯇꯣꯔꯤ ꯁ꯭ꯇꯥꯔꯇꯤꯡ ꯁ꯭ꯇꯣꯔꯤ ꯑꯣꯐ ꯗ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯀꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯗꯨꯒꯤ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯨꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯌꯦꯡꯈꯠꯂꯦ ꯃꯤꯠ ꯀꯨꯞꯇꯅ ꯀꯣ ꯎꯈꯣꯡ ꯃꯥꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯤꯅ ꯑꯆꯤꯛꯄ ꯃꯐꯝꯁꯦ ꯀꯔꯥꯏꯅꯣ ꯑꯆꯤꯛꯄ ꯃꯐꯝ ꯍꯥꯏꯗꯣ ꯁꯤꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯆꯤꯛꯄ ꯃꯐꯝ ꯍꯥꯏꯁꯦ ꯎꯈꯣꯡ ꯀꯣ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯈꯠꯂꯛꯄ ꯎꯈꯣꯡꯗꯨꯗ ꯐꯝꯃꯒ ꯀꯣ ꯑꯆꯤꯛꯄ ꯂꯝꯗꯝꯒꯤ ꯐꯖꯕ ꯌꯦꯡꯉꯣ ꯑꯆꯤꯛꯄ ꯂꯝꯗꯝꯒꯤ ꯐꯖꯕꯁꯦ ꯃꯥꯅ ꯎꯔꯦꯕ ꯀꯣ ꯈꯜꯂꯛꯂꯦ ꯄꯨꯛꯅꯤꯡꯗ ꯃꯣꯟ ꯀꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯏꯅꯤꯀꯣ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗꯒꯤ ꯃꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯧꯔꯛꯑꯅꯤꯀꯣ ꯑꯆꯤꯛꯄ ꯃꯐꯝꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯁꯤꯁꯦ ꯑꯆꯤꯛꯄ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯅ ꯊꯤꯔꯤꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯆꯤꯛꯄ ꯃꯐꯝꯁꯤꯒꯤꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯗ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤꯗ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯦ ꯌꯥꯝ ꯄꯥꯝꯅꯔꯝꯕꯒꯤ ꯑꯗꯨꯏ ꯃꯇꯥꯡꯗꯨꯁꯨ ꯍꯥꯞꯇꯣꯏꯅꯤꯀꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯍꯥꯏꯁꯦ ꯗꯤꯁ ꯑꯦꯁ ꯑ ꯄꯣꯏꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯗꯤꯁ ꯄꯣꯏꯟ ꯅꯝꯕꯔ 2 ꯁꯃꯥꯖ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯁꯃꯥꯖꯀꯤ ꯃꯁꯛꯇꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕ꯭ꯔꯍ്മꯆꯥꯔꯤ ꯄꯥꯝꯅꯔꯝꯕꯁꯤꯁꯨ ꯑꯃ ꯍꯥꯏꯕ ꯌꯥꯏꯀꯣ ꯍꯩꯅꯝ ꯂꯩꯅꯝ ꯆꯨꯔꯕ ꯑꯆꯤꯛꯄ ꯃꯐꯝꯗꯨꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯅꯤꯀꯣ ꯀꯣ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯀꯣ ꯁꯤꯜꯂꯛꯄ ꯇꯞꯅ ꯌꯥꯆꯪꯕꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯀꯣ ꯅꯨꯡꯁꯤꯠ ꯍꯩꯅꯝ ꯂꯩꯅꯝ ꯎꯕ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯄ ꯃꯐꯝꯗꯣ ꯀꯣ ꯌꯥꯆꯪꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯡ ꯁꯟꯗꯥꯋꯥꯏꯔꯝꯗꯒꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯁꯦ ꯌꯥꯆꯪꯕ ꯀꯧꯏꯀꯣ ꯍꯥꯏꯗꯤ ꯁꯥ ꯁꯟ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯆꯪꯕ ꯀꯧꯗꯣꯏꯅꯦ ꯌꯥꯆꯪꯕ ꯃꯇꯝꯗꯅꯤꯀꯣ ꯑꯌꯥꯝꯕꯅ ꯂꯥꯏ ꯈꯨꯔꯨꯝꯅꯗꯅ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯁꯣꯔ ꯈꯨꯝꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯨꯛ ꯊꯥꯃꯩꯒ ꯊꯥꯕꯁꯦ ꯌꯥꯆꯪꯕꯗ ꯃꯤ ꯂꯥꯡꯒꯅꯨ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯁꯦ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯍꯥꯏꯗꯤ ꯃꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯀꯩꯅꯣꯒꯤ ꯃꯇꯝꯗꯨꯗꯅꯦꯕ ꯃꯥꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯔꯤꯁꯦꯀꯣ ꯌꯦꯁ ꯑꯗꯨꯒ ꯎꯅꯥ ꯋꯥꯅꯥ ꯂꯩꯁꯨ ꯈꯤꯕꯤꯛ ꯀꯣ ꯍꯥꯏ ꯍꯨꯝꯂꯛꯂꯦ ꯇꯞꯅ ꯇꯞꯅ ꯁꯤꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯆꯤꯛꯄ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨꯅꯦꯀꯣ ꯃꯥꯅ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯏꯁꯦ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯍꯣꯜꯂꯛꯂꯦ ꯎꯃꯪꯗꯨꯗ ꯀꯣ ꯁꯤꯁꯨ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯑꯆꯤꯛꯄꯗꯨꯗꯒꯤ ꯇꯥꯔꯛꯇꯣꯏꯅꯤꯀꯣ ꯑꯆꯤꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯃꯥꯅ ꯆꯠꯂꯦ ꯑꯆꯤꯛꯄꯗ ꯍꯩꯅꯝ ꯂꯩꯅꯝ ꯇꯥꯔꯨꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯎꯔꯨꯔꯦ ꯑꯗꯨꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦꯕ ꯃꯥꯅꯀꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯤꯅ ꯈꯣꯟꯖꯦꯜꯗꯨꯒ ꯇꯤꯟꯅꯗꯨꯅ ꯃꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯦ ꯀꯣ ꯑꯆꯤꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯒ ꯇꯤꯟꯅꯗꯨꯅ ꯃꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯤꯔꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯅꯨꯡꯁꯤꯕ ꯇꯥꯔꯛꯂꯦ ꯁꯦꯡꯐꯥꯠꯇꯕ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯅꯥꯀꯣꯡꯗꯨꯗ ꯌꯥꯝꯗꯤ ꯁꯦꯡꯐꯥꯠꯇꯦ ꯌꯥꯝꯅ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯛꯄꯗꯨꯅꯤꯀꯣ ꯇꯥꯔꯛꯏꯁꯦ ꯀꯔꯤꯅꯣ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯑꯆꯤꯛꯄ ꯃꯐꯝꯗꯨꯗꯒꯤꯗꯕꯨ ꯈꯣꯟꯖꯦꯜꯁꯦ ꯀꯔꯤꯅꯣꯕ ꯇꯥꯔꯛꯏꯁꯦ ꯍꯥꯏꯗꯤ ꯌꯦꯡꯁꯤꯀꯣ ꯁ꯭ꯇꯣꯔꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯏꯁꯦ
Tao Brahmachari ngasidi Phongdoklage wa pukninggi achikpa kawi imingdi mabemagi lamdamsigi ko mabemani lamdamsigi Brahmachari duda hairakpani ko Tao Brahmachari phongdoklage wa pukninggi magi secret kumba phongdoklage ko achikpa kawi imingdi name ko mabemani lamdamsigi o madubu koliba lai isorduni haireu ko Aidi sargi achauba leirak khulak mi taba lamdam miyam tinba ko hanna yengde thakna chenthoi ko yung ko da kadara Aidi sargi achauba ko mana pamda achikpana pamda jingsi ko adagi leirak khulak achikpana lainingde lamdam miyam tinba achikpana lainingde ko Aidi achikpana lainingdaba adi achikpana pamdaba haitare achikpana pamdaba character se pamdaba brahmacharya adi peace or akoigi silent or peace haibase karaida phangi hai taragadi achikpa mafamda phangi sahargi nin khongba mafamda lairak khulakta ko miyam tinba mafamda kaisu achikpa haibase phangde ko aduduni mana describe tawrisi ko sise itihas ningthorel khudingi itihas adi history ko history gi ningthau khudingi wari akan athau singi this is history gi yo ida point khara laktore ko e color to pam sina ge point sida ahama point da kari history gi ningthorel khudingi ko this is a written history ne mayamna khangnaba history ne adagi wari akan athau gi wari su akoina taba sai kano haidi wari ngata de ko adagi thabal chombi sabi sanaugi harau nungai matamdugi society duna tawba asi society gi point jo helu sai society point ma sai ahum sugre ko sida ahum sualase society duna kari tawna mi hetu thabal chombi sabi sanaugi sisu ko tajaningde achikpana pamdaba singduni ko achikpana pamdase kai kaino sahargi nilkhongba leirak khulakta mi taba lamdam mi yamna chinba mafam itihas ke ningthorel khuding wari akan athau singi ko thabal chomba mi tinba pot khudimak samta pamdre adi kano ningthau matamdugi ningthorel itihas ki mayak sing na tar haidi mi punamakna khangnaba potse ma chupam pamde tajaningde ko mana pamise kaino yengse pambase aina green na irage ko inglaba umang mayaida ko chiklaba chingya tamyada songlaba narak singlakta ko laifamni laibak thibigi yengo ko this one is the magi laifamdo mana pamjaba mafamdo aduduni ko this mana pamjaba mafamdo ni mana pamjaba mafamse first achikpana pamba achikpa peaceful oiba mind leiba brahmachari na pamba potse karino haragadi umang mayaida ko chingya tamyada ko songlaba narak singlakta aduduni ko umang mayaida songlaba chiklaba chingya tamyada songlaba narak songlakta masini mana pambase achikpana pamba mafamse yan tare ko adagi Kudada mana laibak TV na mana masa haisari this is also one of the koigi kaini nature se koi taibang miyoi bana influence tawi ko influence tawramina santi gi lairam binyai ka su matam ayam matamda koigi mi taibang miyoi bana adum aidi thugai bi dana achikpada thugai bi dana sanga hatopidana uwa yanthakpidana tawi aduna laibak TV ni haini ko ani ngasai mina pamnadaba pot antaneba sise umang guys pambrane mina changba chiklaba chingya tamya ko songlaba narak singlak pambrane mina pamde aduna moidi yanthadi moidi kana tawse laibak TV ni aduna haira howal haikonda ko di episode di yawre ko laisu leitingba leikonda achauba chingdona sisu magi hujiki leibam ngatani ko sanafam ni pangal sonbigi to pangal sonbina sum hai ko
mana refer tꯧjaba name jingduniko sine name number 1 lay name number 1 ko name number 2 sisu munna ni yeng chalo ko pangan chonbi masana masase pangan chonbi laibak tv ni haina masana masase khanjai buko aduduni ko aduga mana pamjaba jingduni abcd green ne irese ko abcd mana pamjaba sine mana pamdaba singduna mina tinba mana pamdaba singduna mina pamnadaba singdu aduduni ko aduga yongko mathanata haurakle kangsakiba mathanata ko uri wari laisu gi punsi na punsi lay paringi ay haki yongko magi punsi da hingba matamda uri wari laisu gi punsi ni magi punsi meaning di kaino ai uri wari laisu ai bedi kaino athot ba ameng ba mi pan tang ba ko adugumba adi uri wari dadi pan tangani laisu hai taragadi athot ba ameng ba phajaba ko adugi punsi duni ko mana punsi ni hingisa this is also one of the mana pamsaba punsi mahing duni ko mana pamsaba punsi mahing duni aduna g ko my character mathanda ka horak laga mathanda na kangjakiba mathanda ta meaning di mathanda mathanda poksa raga sikiba mathanda ta sikiba kanana so hanna yingbiradaba ko alone habani ko sidais haisu alone mase kanana su kano tawjado ko uri wari laisugi punchi sidais haining ese mase lonely oiba life ama hingi haini ko hoi uri wari is dependent oiba haidre ko sidati kaino handi mathanda horak laga kangjakiba mathanda ta haibadi mathanda hausaraga mathanda loisakiba punchi duni ko aduduni mana describe toris ko punchi lay pareng ni ayaki lay pareng gumani ba ayaki ko aduga samas ki itihas ko mapung phande khulakta sanaba wari marik chumde this is one of the question yang wai hangan ba ni ko samas ki itihas haibadi kaino itihas se makhan ma am sui history ko history is the manas the samas ki itihas hai taragadi koi miyo bigi history is ne human history ko human history se this is the koi miyo bigi itihas ko koi samas ki itihas hai mi ne iba itihas mapung phade human history is not complete with you wari shude habani to manu man hai se ko khulakta sanaba wari marik chumde meaning ni mana se samas ki itihas se khulakta sa wari ga chamani khulakta sa wari bu adi wari amag sani mapung phana amta sana deba khulakta sana wari se aduduni ko marik chumde samani ko itihas samas ki itihas ka khulakta sana wari ga mari atum manai sini ma haning is meaning di mapung phada banga tani complete oida banga teng thaduna kapatana yongo teng thaduna kapai di keno kape masini pisi kape or masini pasi kape teng tharaga kape adudi why enemy na khanai ko thamoi sokte kappa khatana thamoi sokpa na te chisu mana analysis semini ko thamoi sokpa hai bisika thamoi teng thaba hai bisika teng tharaga kappa hai bisika thamoi sokpa hai bisika always chapminani haba leite tumin len leibatana wadaba nate awaba hai bisika tumin len leiba hai bisika ko animak se punna chapminani always chapminani habsu leite tumin leitaba irang langba misu ko awaba puramba su hai meaning di kaino hara kanda mapan thongi karino haise ki mathakido mapan thongi ko mapan thongi saktam na ko mi dugi asengba masak takte meaning se sini ko miyoi bagi laibak thibana phongdok taba awaba khangbi de kana yengo ko ai mina makhon hojik maron thoktana haijaba or
ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯕ ꯃꯅꯨꯡꯗ ꯋꯥꯅ ꯈꯥꯡꯖꯕ ꯑꯗꯨꯒꯨꯝꯕ ꯖꯤꯡꯗꯨꯗꯤ ꯃꯤ ꯍꯥꯏꯕ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁ ꯍꯥꯏꯁꯤꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯞꯄꯛꯑꯣꯏ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯔꯤꯖꯟꯁꯦ ꯀꯩꯒꯤꯅꯣ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯦꯕ ꯁꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯁꯦ ꯀꯩꯅꯣ ꯁꯤꯅ ꯔꯤꯖꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯔꯤꯖꯟ ꯑꯣꯏꯗꯣꯏꯅꯤ ꯉꯁꯥꯏ ꯀꯔꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯔꯤꯖꯟꯁꯦ ꯃꯈꯥꯗ ꯂꯥꯛꯑꯅꯦꯕ ꯁꯃꯥꯖ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯔꯤꯖꯟꯁꯦ ꯔꯤꯖꯟ ꯅꯝꯕꯔ 1 ꯀꯣ ꯔꯤꯖꯟ ꯅꯝꯕꯔ 1 ꯀꯣ ꯔꯤꯖꯟ ꯅꯝꯕꯔ 1 ꯀꯔꯤꯅꯣ ꯔꯤꯖꯟ ꯅꯝꯕꯔ ꯁꯤꯅ 1 ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯗꯅ ꯀꯣ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯗꯅ ꯀꯔꯤꯕ ꯊꯃꯣꯏ ꯁꯣꯛꯇꯦ ꯍꯥꯏꯕꯁꯤꯅ ꯔꯤꯖꯟ ꯅꯝꯕꯔ 1 ꯔꯤꯖꯟ ꯅꯝꯕꯔ 2 ꯁꯤꯅ ꯀꯣ ꯇꯨꯃꯤꯟꯅ ꯂꯩꯕꯇꯅ ꯋꯥꯗꯕ ꯅꯠꯇꯦ ꯀꯣ ꯔꯤꯖꯟ ꯅꯝꯕꯔ 3 ꯃꯤꯑꯣꯏꯕꯒꯤ ꯐꯣꯡꯗꯣꯛꯄ ꯑꯋꯥꯕ ꯅꯨꯡꯁꯤꯕ ꯃꯔꯣꯜ ꯊꯣꯛꯇꯅ ꯀꯅꯥꯒꯨꯝꯕꯅ ꯀꯣ ꯗꯤꯁ ꯏꯁ ꯔꯤꯖꯟ ꯅꯝꯕꯔ 3 ꯔꯤꯖꯟ ꯅꯝꯕꯔ 3 ꯉꯁꯥꯏꯒꯤ ꯁꯃꯥꯖ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯁꯤꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯔꯣꯜ ꯊꯣꯛꯇꯕ ꯀꯅꯥꯒꯨꯝꯕꯕꯨ ꯎꯀꯪꯅꯤ ꯈꯜꯂꯤ ꯃꯤꯑꯣꯏꯕꯅ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯔꯤꯖꯟ ꯑꯃ ꯍꯥꯏꯗꯤ ꯍꯤꯡꯗ꯭ꯔꯕꯅꯤ ꯀꯣ ꯁꯤꯔꯕꯅꯤꯅ ꯈꯜꯂꯦꯕ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤꯁꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤ ꯀꯣ ꯁꯦ ꯍꯤꯡꯗ꯭ꯔꯕꯅꯤ ꯁꯤꯔꯕꯅꯤꯅ ꯈꯜꯂꯦꯕ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯅꯦꯆꯔ ꯃꯁꯥꯃꯛꯁꯦ ꯃꯔꯣꯟ ꯉꯁꯥꯏ ꯊꯣꯛꯇꯦꯅ ꯍꯥꯏꯖꯒꯦꯀꯣ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯦꯕ ꯑꯆꯤꯛꯄ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯦꯕ ꯑꯗꯨꯗꯨꯅꯦꯕꯀꯣ ꯅꯦꯆꯔꯒꯤ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯦꯕ ꯑꯗꯨꯗꯨꯅ ꯃꯄꯨꯡ ꯐꯥꯗꯦꯁꯨ ꯍꯥꯏꯔꯛꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯁꯤꯅꯦꯕꯀꯣ ꯔꯤꯖꯟ ꯅꯝꯕꯔ 4 ꯀꯣ ꯈꯖꯤꯡꯇꯪ ꯁꯣꯛꯄꯗ ꯇꯤꯡꯈꯪꯅ ꯀꯞꯂꯤꯕꯅꯤ ꯇꯦꯡꯊꯥ ꯅꯥꯋꯥꯏꯅ ꯗꯤꯁ ꯏꯁ ꯄꯥꯔꯠ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗꯨꯅꯦꯕ ꯃꯥ ꯍꯥꯏꯁꯤꯀꯣ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯣꯡ ꯋꯥꯔꯤꯗꯤ ꯁꯨꯛ ꯁꯛꯅ ꯁꯣꯟꯅꯈ꯭ꯔꯦ ꯃꯤ ꯈꯨꯗꯤꯡꯅ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯅꯤ ꯉꯁꯥꯏꯒꯤ ꯔꯤꯖꯟꯗꯨꯒꯤ ꯉꯁꯥꯏ ꯀꯔꯤꯅꯣ ꯇꯤꯡꯈꯪꯅ ꯁꯣꯛꯄ ꯀꯣ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗ ꯇꯤꯡꯈꯪꯅ ꯀꯞꯂꯤꯕꯅꯤ ꯇꯦꯡꯊꯥ ꯅꯥꯋꯥꯏ ꯃꯤꯅꯤꯡꯗꯤ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗ ꯍꯥꯏꯗꯤ ꯍꯦꯟꯖꯟꯕ ꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥꯁꯦ ꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦꯕ ꯀꯣ ꯍꯦꯟꯖꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯗꯤ ꯍꯦꯟꯖꯟꯅ ꯃꯆꯨ ꯊꯥꯛꯆꯜꯂꯒ ꯍꯤꯁꯇ꯭ꯔꯤꯗ ꯏꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯋꯦ ꯗꯤꯁ ꯏꯁ ꯗ ꯀꯟꯇꯦꯟ ꯑꯣꯐ ꯗ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯅꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯟꯇꯦꯟꯅꯦꯕ ꯁꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯣ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯟꯇꯦꯟꯇꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦꯀꯣ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯕꯠ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯏꯀꯥꯏ ꯊꯤꯕꯅ ꯀꯞꯈꯤꯗ꯭ꯔꯕ ꯂꯀꯥꯅꯨꯡꯗ ꯋꯥꯃꯩ ꯆꯥꯛꯂꯤꯕ ꯁꯛꯅ ꯁꯣꯟꯅꯕꯒꯤ ꯀꯅꯥꯅ ꯌꯦꯡꯉꯨꯀꯣ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯑꯗꯨ ꯍꯥꯏꯗꯤ ꯏꯀꯥꯏ ꯊꯤꯕꯗꯨꯅ ꯀꯞꯈꯤꯗ꯭ꯔꯕ ꯃꯤꯅꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯦ ꯍꯥꯏꯗꯅ ꯃꯥꯗꯣ ꯑꯋꯥ ꯄꯨꯂꯣꯝ ꯄꯨꯔꯤꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯗꯨꯗꯣ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯕ ꯁꯃꯥꯖꯁꯤꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯕ ꯃꯤꯒꯤꯗꯤ ꯂꯀꯥꯅꯨꯡꯗ ꯂꯣꯟꯅ ꯍꯥꯏꯗꯤ ꯋꯥꯖꯔꯒ ꯀꯣ ꯆꯥꯛꯆꯔꯒ ꯂꯩꯌꯦꯕ ꯁꯛꯅ ꯁꯣꯟꯅꯕꯒꯤ ꯀꯅꯥꯅ ꯍꯥꯏꯗꯤ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯦꯕ ꯀꯣ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯟꯇꯦꯟꯇ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗꯗꯤ ꯁꯤꯁꯦ ꯌꯥꯎꯏ ꯀꯣ not in human history ꯁꯤꯁꯤꯅ not in human history ꯀꯣ this is also ꯍꯥꯏꯗꯤ human history ꯁꯦ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯕꯗꯨꯒꯤ example ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ example this is example number 1 example number 1 ꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯃꯆꯨ ꯊꯥꯛꯆꯟꯗꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯆꯥꯛꯄ ꯂꯥꯟ ꯑꯃ ꯇꯧꯔꯦ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯅꯤ ꯀꯣ ꯂꯥꯟꯗꯨꯗ ꯁꯣꯛꯄ ꯅꯤꯡꯊꯧꯗꯨꯅ ꯁꯣꯛꯄꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯩꯌꯦꯕ ꯅꯤꯡꯊꯧꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯩꯌꯦꯕ ꯕꯠ ꯅꯤꯡꯊꯧꯗꯨꯗ ꯁꯤꯈꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯑꯝꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯃꯆꯥꯒꯤ ꯑꯋꯥꯕ ꯀꯔꯤꯝ ꯍꯥꯏꯗꯦꯀꯣ ꯍꯤꯁꯇ꯭ꯔꯤꯗ ꯀꯔꯤꯝ ꯌꯥꯎꯔꯝꯗꯦꯕ ꯑꯗꯨꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯄꯥꯅꯗꯦ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯀꯣ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯆꯥꯗꯤ ꯀꯣ ꯑꯗꯨ
nate sorry thodo ato macha macha di pani but kadoba nau no mapura ba kaina na ikai thibna kap khidrabi kangu sing di that is a serious thing haidi kwai maru ori di kaino human emotion khangdaba human history dune human history da awaba haidi awaba kudima control kano toro ba haidi utlaba haidi utte adu duni ko man haini is okay adagi masak thirabi ko lairarabi ko marol thoktrabi loksing thelabi mathwai thakrabi ningba thungdana sakna sonabagine kana malem sina pamna daba misak ko pamna daba misak se masak thibani marol thoktrabi loksing thelabi loksing laitabi marol thoktabi ko se mathwai thakrabi ningba thungdana mathwai ningba thungmandabadagi mathwai thakrabi sakna sonabagine kana human history da yaudabadune ko this is one of the prime example like koigi mi marakta su mi una thanadaba mi leidana ko adugumbadudi kashu human history da yahonde phajadam haidi meaning di kaino phajaba nga tari human history contain only the human history contain ko only the good things meaning se ko adu yung ko तीर्थस्नान तौरीबा चाही खुदिंगी पुण्य का पुण्य हाजोना दिस पुण्य हाइगदा पुण्य 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 की वरीदी नुपासिगी को पुण्य हाइबदी दिस इज आल्सो लाइक कोई कनो लाइनिंग बदनी को निन्ना क्रे लेरक खुलक सकना क्रे सोना क्रे मची मची लाइनिंग बमीदी फजना था हाइदे तीर्थस्नान तौरुबा तीर्थस्नान हाइदि कोई लाई खुरुम्बा मफम मफम खुदिंगी चलुबा को लाई खुरुम्बा मफम छुनबा चलुबदो ko lai khurumba mafam ko sunam chalubdo adu kumba sahi kudingi chatpa lai khurumba da sahi kudingi chatpa paisa thadaba mayamna sonari je adu gumba ngata ne ko nakre sakna kre ko kadawa aduga mapi tarang tarang chenduna tirtha darshan phangdre haina phamung long hituna kapliba nupasigi waridi mipum tingna hangudana su khangi hairamde kanana su this is also one of the prime example haidi paisa tingdana adagi lam lam chattana koidana lining bisina bana lining bane na khanba ko aduduga mina wadana lai haidi awaban thalaba awabana me ka ama mayo nupaduna wana gai shor dingjaba adugumba shor khanjaba ko adudi kanamtana iramdeba chena khuding haidokduna su yaramdi itihas history dadi kanamta yaramdi aduna history da yaudaba example ahum sure ko like this one is example number 3 ko example number 3 adaga masagi masak thirabi duna example number 4 example number 2 sina example number 3 ko lining da mi buna samasa mi yuna thadaba lining ba mi buna samasa mi yuna thaba ko titras nan chatpa paisa paiba mi katane titras nan chattuise ko paisa paija da titras nan chatpa ngam chataba mi duna katore history de yarom de masak thiba mi duna hising di kana history de yarom de mathanda da sijagi ba maron thoktaba loksing gyan phasana leijadaba kana mi singduna history de yarom de kanana yarame ko aita kitang sokpada tingkang yubada thodok macha macha di important oidaba thodok macha macha di meyam yarame nauna bapuro ba kaina rabi yamna wajakrabi ko adugumba nupi ki wari di muchum yarom di thodok macha macha haraga su ko mikup pungsa khudingi pak chawaba taibang sida ko awa ana kya asum tongna mangkrabra khanghaude awa ana meyam amadi sumain tawdana history da yaholamde thodok masani aduni asmasak thibani aduni dagi masidi kaim kana dabani history da habugagi haga
ꯊꯧꯗꯣꯛ ꯃꯁꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯟꯇꯦꯟꯠꯇ ꯌꯥꯎꯗꯕꯗꯣ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯀꯣ ꯀꯚ꯭ꯌ ꯀꯌꯥꯗ ꯏꯅꯔꯤꯕ ꯀꯚ꯭ꯌ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯂꯤꯇꯔꯦꯆꯔ ꯀꯌꯥꯗ ꯏꯅꯔꯤꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤ ꯀꯌꯥ ꯃꯤ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯍꯤꯁꯇ꯭ꯔꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯚ꯭ꯌ ꯂꯤꯇꯔꯦꯆꯔꯗ ꯌꯥꯎꯗꯕ ꯂꯤꯇꯔꯦꯆꯔꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯂꯤꯇꯔꯦꯆꯔ ꯍꯦꯟꯅ ꯋꯥꯕ ꯂꯤꯇꯔꯦꯆꯔꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯣꯛꯅ ꯁꯥꯒꯠꯄ ꯉꯝꯖꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯗꯤ ꯍꯤꯁꯇ꯭ꯔꯤ ꯅꯠꯇꯦꯅ ꯍꯨꯟꯗꯣꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯣ ꯀꯣ ꯏꯇꯤꯍꯥꯁꯇ ꯁꯤꯡꯊꯥꯅꯔꯤꯕ ꯑꯀꯠ ꯑꯇꯧꯁꯤꯡꯗꯨꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯟꯊꯧꯔꯕ ꯀꯦꯝꯈ꯭ꯔꯦ ꯀꯥꯡꯍꯧ ꯀꯌꯥ ꯌꯦꯡꯉꯣ ꯏꯇꯤꯍꯥꯁꯇ ꯌꯥꯎꯈꯤꯕ ꯑꯀꯜ ꯑꯊꯧꯁꯤꯡ ꯀꯣ ꯑꯀꯜ ꯑꯊꯧꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯀꯜ ꯑꯊꯧ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯕꯤꯗ ꯁꯤꯈ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏꯅꯤꯀꯣ ꯉꯁꯥꯏ ꯑꯦꯛꯖꯥꯝꯄꯜꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯡꯒꯤ ꯈꯇꯪ ꯈꯟꯕ ꯃꯄꯥꯟꯗꯤ ꯈꯟꯗꯕ ꯍꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯦꯛꯖꯥꯝꯄꯜ ꯅꯝꯕꯔ 2 ꯑꯦꯛꯖꯥꯝꯄꯜ ꯅꯝꯕꯔ 3 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯁꯨ ꯀꯚ꯭ꯌ ꯍꯥꯏꯗꯤ ꯂꯤꯇꯔꯦꯆꯔꯗ ꯌꯥꯎꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯁꯤꯗꯩꯁꯤꯗ ꯀꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯇꯦꯡꯕꯥꯡ ꯇꯥꯏꯕꯪꯁꯤꯗ ꯑꯋꯥꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯤꯅ ꯁꯤꯗ ꯃꯈꯥꯗ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝꯄꯜ ꯅꯝꯕꯔ 1 ꯀꯔꯝꯕꯅ ꯃꯥꯡꯈ꯭ꯔꯤꯁꯦ ꯀꯚ꯭ꯌ ꯀꯌꯥꯗ ꯏꯅꯔꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯗꯤ ꯀꯚ꯭ꯌ ꯀꯌꯥꯗ ꯏꯅꯔꯤꯕ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯗ ꯏꯇꯤꯍꯥꯁꯇ ꯏꯔꯝꯗꯕ ꯑꯀꯜ ꯑꯊꯧ ꯃꯌꯥꯝꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯩꯅꯣꯗ ꯏꯔꯝꯗ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯗ ꯏꯔꯝꯗ꯭ꯔꯦ ꯑꯗꯨꯁꯤꯡꯗꯨꯅꯤꯀꯣ ꯃꯥꯅ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯗ ꯑꯦꯛꯖꯥꯝꯄꯜ ꯅꯝꯕꯔ 3 ꯖꯥꯇꯤꯒꯤ ꯏꯇꯤꯍꯥꯁ ꯍꯥꯏꯕꯁꯦ ꯃꯤꯠꯅ ꯎꯍꯧꯕ ꯅꯥꯀꯣꯡꯅ ꯇꯥꯍꯧꯕ ꯌꯦꯡꯉꯨꯀꯣ ꯃꯄꯥꯟ ꯊꯣꯡꯒꯤꯗꯨꯅꯤꯀꯣ ꯃꯔꯤꯛ ꯆꯨꯝꯅ ꯏꯕꯇꯅ ꯋꯥꯔꯤ ꯈꯔ ꯐꯣꯡꯗꯣꯛꯇꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯌꯦꯡꯉꯣ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯥꯇꯤ ꯏꯇꯤꯍꯥꯁꯇ ꯌꯥꯎꯗꯦꯕ ꯖꯥꯇꯤꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄꯤꯄꯜꯁ ꯀꯣ ꯄꯤꯄꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗꯗꯤ ꯌꯥꯎꯗꯦꯕ ꯀꯔꯤ ꯐꯣꯡꯗꯣꯛꯄ ꯋꯥꯔꯤ ꯃꯤꯠꯅ ꯎꯍꯧꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯩꯅꯣꯗꯨꯅꯦ ꯁꯤꯁꯦ ꯍꯟꯖꯤꯜꯂꯦꯀꯣ ꯄꯣꯏꯟꯠꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯄꯣꯏꯟꯠꯇꯨꯅꯤꯀꯣ ꯗꯥꯏꯔꯦꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯛꯏꯅꯤ ꯁꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯏꯅ ꯎꯕ ꯁꯤꯅ ꯏꯟꯇꯔꯅꯦꯜ ꯑꯣꯏꯅ ꯎꯕ ꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯀꯚ꯭ꯌ ꯍꯥꯏꯅꯔꯤꯕ ꯑꯁꯤꯁꯨ ꯎꯍꯧꯕ ꯇꯥꯍꯧꯕ ꯀꯚ꯭ꯌꯗ ꯏꯅꯔꯤꯕ ꯀꯚ꯭ꯌ ꯍꯥꯏꯗꯤ ꯂꯤꯇꯔꯦꯆꯔꯗ ꯏꯅꯔꯤꯕ ꯄꯣꯠꯁꯤꯁꯨ ꯎꯍꯧꯕ ꯇꯥꯍꯧꯕ ꯀꯜꯄꯅꯥꯅ ꯐꯪꯕ ꯍꯤꯔꯝ ꯈꯔꯗꯅꯤ ꯍꯤꯁꯇ꯭ꯔꯤ ꯈꯛꯇ ꯅꯠꯇꯦꯕ ꯂꯤꯇꯔꯦꯆꯔꯗꯨꯁꯨ ꯑꯦꯛꯁꯇꯔꯅꯦꯜ ꯈꯛꯇꯅꯦꯕ ꯃꯄꯥꯟ ꯊꯣꯡꯒꯤꯗꯨ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯏꯍꯧꯔꯤꯁꯦ ꯎꯍꯧꯕ ꯇꯥꯍꯧꯕ ꯈꯔ ꯏꯖꯕ ꯄꯨꯛꯅꯤꯡ ꯍꯨꯅꯀꯣ ꯄꯨꯛꯅꯤꯡ ꯍꯨꯅꯕ ꯍꯥꯏꯅ ꯂꯩꯁꯤ ꯂꯩꯊꯣꯡ ꯋꯥꯍꯩ ꯍꯥꯞꯇꯅ ꯏꯖꯕꯗꯨꯅꯦꯕꯀꯣ ꯑꯗꯒꯤ ꯕꯤꯒ꯭ꯌꯥꯟꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯏꯇꯤꯍꯥꯁꯅ ꯃꯅꯥ ꯄꯪꯂꯕ ꯍꯤꯔꯝꯁꯤꯡꯗꯨ ꯑꯗꯨꯒꯨꯝꯕ ꯇꯥꯗꯕ ꯎꯗꯕ ꯂꯩꯇꯦ ꯑꯩꯍꯥꯛꯅ ꯌꯦꯡꯉꯨꯀꯣ ꯕꯤꯒ꯭ꯌꯥꯟꯅꯁꯨ ꯐꯪꯉꯣꯏꯗꯕ ꯄꯣꯠꯇꯨꯅꯦꯕ ꯕꯤꯒ꯭ꯌꯥꯟꯁꯨ ꯀꯩꯗꯧꯕ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯂꯥꯏꯛ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯉꯁꯥꯏ ꯄꯤꯄꯜꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯦ ꯂꯤꯇꯔꯦꯆꯔ ꯂꯩꯔꯦ ꯕꯤꯒ꯭ꯌꯥꯟ ꯂꯩꯔꯦ ꯁꯥꯏꯟꯁ ꯂꯩꯔꯦ ꯀꯣ ꯁꯥꯏꯟꯁ ꯂꯩꯔꯦ ꯃꯈꯣꯏ ꯑꯍꯨꯝ 1 2 3 ꯁꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯗꯤꯁ ꯏꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯅꯤ ꯄꯥꯔꯠ ꯑꯣꯐ ꯗ ꯍꯤꯁꯇ꯭ꯔꯤ ꯃꯣꯏꯗꯤ ꯎꯍꯧꯕ ꯇꯥꯍꯧꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯏꯔꯤꯁꯦ ꯍꯥꯏꯗꯤ ꯏꯟꯁꯤꯗꯦꯟ ꯏꯔꯤꯁꯤꯡꯁꯤꯐꯥꯎꯕꯀꯣ ꯃꯣꯏꯅ ꯎꯍꯧꯕ ꯇꯥꯍꯧꯕꯗꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯤꯔꯝꯁꯤꯡꯁꯤꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯎꯍꯧꯕ ꯇꯥꯍꯧꯕꯗꯣ ꯑꯗꯨꯗꯣ ꯑꯆꯤꯛꯄꯅꯗꯤ ꯀꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯉꯦꯅ ꯃꯥꯅ ꯀ꯭ꯂꯦꯝ ꯇꯧꯖꯕꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯇꯧꯕ ꯊꯕꯛꯁꯤꯡꯗꯤ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁꯅ ꯂꯤꯇꯔꯦꯆꯔꯅ ꯍꯤꯁꯇ꯭ꯔꯤꯗ ꯏꯔꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯏꯔꯝꯗꯦ ꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯍꯦ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯅꯧꯅ ꯂꯥꯛꯏꯕ ꯄꯣꯠꯀꯤ ꯃꯃꯜ ꯑꯆꯨꯝꯕ ꯃꯥꯅ ꯁꯤꯗꯩꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯄꯣꯠꯀꯤ ꯃꯃꯜ ꯑꯆꯨꯝꯕ ꯈꯪꯍꯧꯕ ꯎꯍꯧꯕꯇꯅ ꯇꯥꯍꯧꯕꯇꯅ ꯂꯦꯞꯅꯕꯅꯤ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯉꯣ ꯄꯣꯠꯀꯤ ꯑꯁꯦꯡꯕ ꯃꯆꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯄꯣꯠꯇꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯣꯝꯂꯥꯁꯤꯃꯗꯤ ꯁꯤ ꯂꯨꯄꯥ 10 ꯄꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯍꯥꯏꯅ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯔꯒ ꯍꯥꯏꯗꯤ ꯀꯣꯝꯂꯥꯁꯦ ꯍꯥꯎꯏ
ꯀꯣꯝꯂꯥꯁꯤꯗ ꯍꯥꯎꯏ ꯁꯦꯝꯅ ꯍꯦꯟꯅ ꯍꯥꯎꯏ ꯀꯣꯝꯂꯥꯗꯒꯤ ꯑꯗꯨꯅ ꯀꯣꯝꯂꯥ ꯂꯨꯄꯥ 10 ꯄꯤꯔꯗꯤ ꯁꯦꯝꯗꯨ ꯂꯨꯄꯥ 10 ꯄꯤꯒꯗꯕꯅꯤ ꯀꯣ ꯈꯪꯍꯧ ꯆꯥꯡꯗꯝꯅꯔꯒ ꯈꯪꯍꯧꯕ ꯎꯍꯧꯕ ꯇꯥꯍꯧꯕꯗꯨꯅ ꯆꯥꯡꯗꯝꯅꯔꯒ ꯄꯣꯠꯀꯤ ꯃꯃꯜ ꯚꯦꯂꯨꯁꯦ ꯂꯦꯞꯄꯤ ꯅꯠꯇꯦ ꯁꯨꯈꯪ ꯈꯪꯗꯕ ꯎꯔꯤ ꯑꯃ ꯂꯩꯔꯝꯃꯦ ꯈꯜꯂꯁꯦ ꯎꯃꯪꯗ ꯑꯗꯨꯗꯨꯗꯤ ꯃꯥꯒꯤ ꯚꯦꯂꯨꯗꯨ ꯈꯪꯗꯕꯅꯤꯅ ꯃꯁꯤꯗꯤ ꯎꯔꯤꯅꯤ ꯃꯥꯗꯤ ꯚꯦꯂꯨꯂꯦꯁꯅꯤ ꯍꯥꯏꯅ ꯀꯛꯊꯠꯇꯣꯏꯅꯦꯕ ꯊꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯀꯝꯄꯦꯔꯤꯖꯟ ꯇꯧꯅꯔꯒ ꯃꯤꯗꯨꯒꯤ ꯐꯖꯕ ꯑꯐꯕ ꯐꯠꯇꯕꯗꯣ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯂꯦꯞꯄꯦꯕ ꯀꯅꯥꯅ ꯂꯦꯞꯄꯤꯕ ꯍ꯭ꯌꯨꯃꯦꯟꯅ ꯃꯗꯨꯅ ꯃꯗꯨꯃꯥꯏꯅ ꯇꯧꯕ ꯍ꯭ꯌꯨꯃꯦꯟꯗꯨꯅ ꯁꯥꯔꯛꯄ ꯍꯤꯁꯇ꯭ꯔꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯐꯕꯅꯦꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯅ ꯈꯟꯖꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯀꯣ ꯍꯥꯏꯗꯤ ꯄꯣꯠꯀꯤ ꯃꯃꯜ ꯂꯦꯞꯄꯗꯧꯅ ꯂꯦꯞꯄꯅꯦꯕ ꯍꯤꯁꯇ꯭ꯔꯤꯗ ꯃꯥꯅ ꯚꯦꯂꯨ ꯁꯤꯁꯇꯦꯝꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯚꯦꯂꯨꯁꯦ ꯄꯣꯠꯀꯤ ꯑꯐꯕ ꯐꯠꯇꯕ ꯂꯦꯞꯄ ꯍꯥꯏꯁꯦ ꯃꯄꯥꯟ ꯊꯣꯡ ꯑꯦꯛꯁꯇꯔꯅꯦꯜ ꯐꯤꯆꯔꯁꯇ ꯈꯛꯇꯪ ꯂꯦꯞꯄꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯣ ꯃꯥꯅ ꯑꯁꯣꯏꯕꯅꯤ ꯏꯟꯇꯔꯅꯦꯜ ꯐꯤꯆꯔꯁꯇꯁꯨ ꯂꯦꯞꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯋꯥꯈꯜꯗꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯣꯏ ꯁꯨꯅꯕꯗꯒꯤ ꯂꯦꯞꯇꯣꯏꯅꯦꯕ ꯍ꯭ꯌꯨꯃꯦꯟ ꯍꯥꯏꯗꯤ ꯚꯦꯂꯨ ꯂꯦꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠ ꯑꯃꯒꯤ ꯚꯦꯂꯨ ꯂꯦꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯠꯇꯨꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯈꯣꯠꯇꯕ ꯂꯣꯏ ꯌꯦꯡꯉꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯨꯝꯅ ꯆꯠꯅꯔꯕꯗꯤ ꯁꯃꯥꯖꯇ ꯐꯔꯦ ꯆꯦꯛꯀꯤ ꯁꯤꯔꯤ ꯃꯊꯛꯇ ꯒꯝꯂꯥ ꯃꯊꯛꯇ ꯂꯩꯇꯦꯡꯂꯤꯕ ꯂꯩꯔꯥꯡꯁꯦ ꯕꯔꯕꯤꯅꯥ ꯀꯧꯏ ꯌꯦꯡꯀꯣ ꯕꯔꯕꯤꯅꯥ ꯍꯥꯏꯕ ꯂꯩꯁꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ बरबीना वाले स्कूल है ओके पीछे सीजनिको बरबीना है सर ओके पिक्चर में हापो ओके बरबीना है सीजनिको लेसे गमला दा साबा कोई लई मचू मचू कने तौबा गमला दा थागदब लेनिको गमला थागदब ने बरबीना है सीजनिको असेंबगी इंग्लिश की ममिंग ददी थी में तन सुमाइन इरमनिको बरबीना है गमला दा थाबा लई मचू मचू याम सातबा लई फजाई को मास को अदु सिने गमला दा थाबा लई जिनी को सिजिगा मागा कंपैरिजन तौरपदि यंको बरबीना को फरे फरे सर अदुदि मागी सिरी मथक्ता गमला मथक्ता लेतेंगिबा लई बरबीना सिना फजाबा इना कौरने मयामना पामनबा फजाबा इना कौरने गमला मथक्ता थाबसि को मीना पामनरिबदिना मीना पामनबदुने माना फजाबा इना हाइस मीना पामना को सिगी वैल्यू सिस्टम सिने माना एक्सप्लेन तौरइसे को एक्सप्लेन तौरइसे सिने मीना पामनबदुना फजाबा हाय को मीना पामनदबा को गमला मथक्ता थाबा मनमजु सेंदेको मथंतगी सक फजाबा मथंतदी येंबा मतमदि सक फजादोइनी को मी अदगी मथंतगी मनमजु नुसी मनमजु दाम नुसीदोइनी अचिकपदा सातपा केतुकी मरा आइना हाइसे केतुकी से केतकी हाइगदम सॉरी केतकी केतकी हाइदुसु आई ngara utpadani ko this is the केतकी बाजे अदुदुबु मासे कोगी स्पाइन हाइतारा कय हाइदोइनो तिंखंग याम पालेबको तिंखंग याम पामनिना मीना पामनदेबा को अदुना मीना पामदबा को मीना पामदबा लेइनेबा मास मीना पामदबा लेइ मनमदि नुसी माई वैल्यूदि यो मनम नुसी हाइसे माई वैल्यूदि फजाबजु फजागरा पोनि मास बट किहोंगी जात पोबगी तिंखंग याम पालेबा मास अदुदुगा ngसागी सिसु फजाई फजाबबुदि मनम चेंदे मगुन लेइते आइदि अदुदुना गमलादा थाइ सिजना गमलादा थादे मीना कशु आइदि फजना सिंथादे अदुदुदि को माना हाइनिंगिसे को एक्सप्लेनेशन तौरइनि मीगी वैल्यू सिस्टम से बरबीना गा केतकी हाबा लई अनि से चांगदनि बरबीना सिदि चे की सिरी मथक्ता गमला मथक्ता थानि मीना को फजाबजि लईनि सिनि का अदुने मनमदि चेंदा यंगो मसक्ति फजाबा सिजु मसक्ति फजारिनि मथंतगी मनम नुसीबा याम मनम नुसीबा थादोइनि अचिकपदसु सालिनि आदि कनो मरक्ता सु सालिनि को
ꯑꯗꯨꯗꯤ ꯐꯖꯩꯌꯦꯅ ꯀꯩꯁꯨ ꯁꯤꯡꯊꯥꯅꯗꯦꯕ ꯑꯗꯨꯅꯤꯀꯣ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯚꯦꯂꯨ ꯁꯤꯁꯇꯦꯝꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯄꯥꯝꯕꯗꯣ ꯈꯛꯇꯪ ꯐꯖꯩ ꯍꯥꯏꯌꯦ ꯃꯣꯏꯅ ꯄꯥꯝꯗꯕ ꯄꯣꯠꯇꯤ ꯐꯖꯩ ꯍꯥꯏꯗꯦꯕ ꯐꯖ ꯇꯥꯔꯒꯁꯨ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯏꯊꯟꯇ ꯑꯇꯤꯌꯥꯒꯤ ꯃꯀꯣꯏꯗ ꯅꯣꯡꯊꯥꯡ ꯀꯌꯥ ꯀꯨꯞꯈ꯭ꯔꯕ ꯅꯣꯡꯃꯩ ꯁꯤꯡꯖꯪ ꯀꯌꯥ ꯇꯥꯈ꯭ꯔꯕ ꯅꯣꯡꯁꯥ ꯀꯩ ꯀꯌꯥꯅ ꯀꯣꯏꯈ꯭ꯔꯕ ꯑꯆꯤꯛꯄꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯆꯤꯛꯄꯁꯦ ꯃꯥ ꯍꯥꯏꯁꯦ ꯗꯥꯏꯚꯔꯁ ꯌꯥꯝ ꯑꯣꯏ ꯍꯥꯏꯗꯤ ꯗꯥꯏꯚꯔꯁ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯥꯏꯗꯤ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯀꯔꯤ ꯅꯣꯡꯊꯥꯡ ꯀꯨꯞꯇꯅ ꯀꯣ ꯕ꯭ꯔꯖ ꯇꯥꯗꯅ ꯑꯗꯒꯤ ꯁꯥ ꯉꯥ ꯑꯀꯤꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯥ ꯀꯩ ꯀꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝꯗꯅꯦꯕ ꯑꯆꯤꯛꯄ ꯍꯥꯏꯁꯦ ꯑꯆꯤꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯗꯥꯏꯚꯔꯁ ꯑꯣꯏ ꯑꯆꯤꯛꯄꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯧꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯈ꯭ರೆ ꯚꯦꯂꯨ ꯁꯤꯁꯇꯦꯝ ꯃꯥꯅ ꯇꯥꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯁꯤꯗ ꯚꯦꯂꯨ ꯁꯤꯁꯇꯦꯝ ꯇꯥꯛꯑꯦ ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯥꯛꯑꯦ ꯃꯥꯒꯤ ꯀꯔꯤ ꯄꯤꯄꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯗꯕ ꯄꯤꯄꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯔꯤꯕ ꯂꯤꯇꯔꯦꯆꯔꯗ ꯌꯥꯎꯔꯤꯕ ꯁꯥꯏꯟꯁꯇ ꯌꯥꯎꯔꯤꯕ ꯍꯥꯏꯁꯦ ꯑꯆꯤꯛꯄꯗꯗꯤ ꯑꯆꯤꯛꯄꯅ ꯈꯪꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯁꯤꯗꯩꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯧꯔꯦ ꯑꯗꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯌꯥꯎꯔꯦ ꯀꯔꯤ ꯌꯥꯎꯔꯦ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯦ ꯀꯔꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯇꯥꯏꯕꯪꯁꯤꯗ ꯍꯥꯏꯗꯤ ꯄꯥꯛ ꯆꯥꯎꯔꯕ ꯇꯥꯏꯕꯪꯁꯤꯗ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯊꯤꯅꯉꯥꯏ ꯊꯥꯅꯕ ꯌꯥꯔꯕ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯁꯦꯡꯕ ꯍꯤꯁꯇ꯭ꯔꯤꯗ ꯏꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏ ꯏꯔꯝꯗꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ 2, 3, 4 ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯀꯣ ꯐꯣꯡꯗꯣꯛꯇ꯭ꯔꯛꯄ ꯃꯆꯤꯟ ꯊꯣꯛꯇꯕ ꯀꯣ ꯃꯆꯤꯟ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯇꯨꯒꯤ ꯑꯋꯥꯕ ꯑꯅꯥꯕꯗꯤ ꯀꯔꯤꯁꯨ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯞꯄꯝꯗꯦꯕ ꯀꯣ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯞꯄꯝꯗꯦ ꯑꯗꯨꯒꯤꯗꯨꯁꯨ ꯃꯥꯅ ꯁꯤꯗꯩꯗ ꯐꯖꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯁꯤꯒꯤ ꯄꯣꯏꯟ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯈꯪꯖꯤꯜꯂꯀꯥꯟꯗ ꯍꯣꯔꯦꯟ ꯐꯖꯕ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯋꯥ ꯑꯃꯆꯪ ꯍꯥꯏꯗꯤ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯅ ꯀꯕꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯍꯧꯖꯤꯛꯀꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯍꯨꯝꯗꯣ ꯏꯗꯣꯏꯅꯦꯕ ꯀꯣ ꯑꯍꯥꯟꯕꯗ ꯀꯔꯤ ꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯣꯡꯗꯣꯛꯄ ꯈꯛꯇꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯕ ꯃꯤꯅ ꯄꯥꯝꯅꯕꯗꯣ ꯈꯛꯇꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯕ ꯀꯣ ꯑꯗꯒꯤ ꯃꯤꯅ ꯄꯥꯝꯅꯗꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯃꯔꯣꯟ ꯊꯣꯛꯇꯗꯅ ꯂꯩꯈꯤꯕ ꯃꯔꯣꯟ ꯊꯣꯛꯇꯅ ꯋꯥ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯄꯣꯠꯇꯨꯅ ꯋꯥ ꯍꯥꯏꯗꯣꯛꯇꯕꯗꯨꯅ ꯐꯅꯌꯥꯝ ꯑꯀꯟ ꯑꯊꯧ ꯑꯣꯏꯔꯒꯁꯨ ꯃꯣꯏꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯍꯟꯗꯕ ꯀꯣ ꯑꯄꯤꯛꯄ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤꯗ ꯃꯆꯨ ꯊꯥꯛꯇꯅ ꯌꯥꯎꯍꯟꯕ ꯂꯤꯇꯔꯦꯆꯔꯗ ꯑꯗꯒꯤ ꯕꯤꯒ꯭ꯌꯥꯟꯗ ꯌꯥꯎꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯒꯤ ꯆꯤꯛꯂꯕ ꯇꯝꯄꯥꯛ ꯀꯨꯟꯗꯨꯅ ꯑꯩꯒꯤ ꯆꯤꯛꯂꯕ ꯇꯝꯄꯥꯛꯇ ꯀꯨꯟꯗꯨꯅ ꯂꯥꯏꯅꯤꯡ ꯁꯥꯕ ꯀꯌꯥꯅ ꯏꯁꯣꯔꯕꯨ ꯎꯄꯥꯁꯅꯥ ꯇꯧꯖꯗꯨꯅ ꯁꯤꯗꯤ ꯐꯪꯈ꯭ꯔꯕ ꯅꯤꯡꯕ ꯊꯨꯡꯅ ꯁꯤꯗꯤ ꯍꯥꯏꯗꯤ ꯑꯔꯥꯟ ꯈꯨꯕꯝ ꯀꯣ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯤ ꯀꯣ ꯑꯆꯤꯛꯄ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦꯕ ꯑꯆꯤꯛꯄꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯅꯣꯡ ꯈꯥꯛꯑꯦ ꯍꯧꯖꯤꯛꯀꯤꯗ ꯕ꯭ꯔꯖ ꯇꯥꯔꯦ ꯅꯣꯡ ꯈꯥꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯀꯔꯤ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯩꯗ ꯁꯥꯗꯨ ꯀꯔꯤ ꯀꯔꯥ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗꯤ ꯐꯪꯈ꯭ꯔꯦ ꯀꯣ ꯄꯣꯏꯟꯁꯤꯡꯁꯦ ꯑꯩ ꯃꯁꯤꯡ ꯊꯤꯔꯛꯀꯦ ꯁꯤꯒꯤ ꯑꯃꯨꯛꯀꯣ ꯔꯦꯠꯅ ꯊꯤꯒꯦ ꯁꯤꯗꯗꯤ ꯑꯆꯤꯛꯄꯁꯦ ꯅꯣꯡꯊꯥꯡ ꯀꯌꯥ ꯌꯥꯔꯛꯀꯅꯤ A B C ꯁꯦ A B C ꯀꯣ D ꯁꯤꯗꯩꯁꯤꯗ ꯂꯥꯏꯅꯤꯡꯕ ꯀꯌꯥꯒꯤ D ꯀꯣ ꯑꯗꯒꯤ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯀꯌꯥꯅ ꯃꯤꯒꯤ ꯃꯀꯣꯛ ꯄꯨꯁꯤꯜꯂꯛꯄ ꯂꯣꯠꯂꯔꯤ ꯑꯩꯒꯤ ꯌꯨꯝꯗ ꯁꯤ E ꯀꯣ ꯃꯤꯍꯥꯠꯄ ꯀꯌꯥ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯂꯣꯏ ꯁꯨꯅꯕ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯌꯦꯡꯉꯨꯀꯣ E ꯇꯨꯝꯖꯒꯤ ꯇꯨꯖꯨꯡꯉꯤꯗꯀꯣ ꯈꯜꯂꯨꯕꯗ ꯃꯥꯅ ꯇꯨꯖꯨꯡꯉꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯊꯕꯛꯇꯨꯁꯨ ꯃꯥꯒꯤ ꯑꯆꯤꯛꯄꯗ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯆꯤꯛꯄ ꯍꯨꯜꯂꯛꯄ ꯑꯍꯤꯡꯗ ꯃꯤꯅ ꯇꯨꯝꯅ ꯍꯩꯅꯔꯛꯄꯗ ꯏꯪꯂꯕ ꯊꯥꯕꯜꯒꯤ ꯑꯉꯧꯕ ꯐꯤꯗꯝꯅ ꯀꯌꯥ ꯀꯨꯞꯈ꯭ꯔꯕ ꯑꯩꯒꯤ ꯏꯊꯛꯇ ꯏꯪꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯁꯨ ꯗꯤꯁ ꯏꯁ ꯑꯣꯜꯁꯣ ꯍꯥꯏꯗꯤ ꯑꯆꯤꯛꯄꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯆꯤꯛꯄꯒꯤ ꯐꯤꯆꯔꯁꯦ ꯌꯥꯝ ꯌꯥꯝꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯂꯤꯊꯣꯛꯇꯦ ꯀꯅꯥꯗꯁꯨ ꯄꯨꯛꯅꯤꯡ ꯐꯣꯡꯗꯣꯛꯇꯦ ꯃꯤ ꯈꯪꯍꯟꯗꯅ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯁꯤ ꯃꯤ ꯐꯣꯡꯗꯣꯛꯇꯕꯒꯤ ꯔꯤꯖꯟꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯔꯤꯖꯟꯁꯨ ꯌꯦꯡꯁꯤꯀꯣ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤ ꯃꯨꯟꯅ ꯃꯥꯅ ꯈꯪꯗꯕ ꯄꯣꯠꯇꯤ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯁꯥ ꯉꯥ ꯍꯥꯠꯄꯗꯒꯤ ꯑꯐꯕꯗꯒꯤ ꯐꯠꯇꯕꯗꯒꯤ
adagi nong thang ko padagi thaban mangan dagi kari dagi suraba khangib aibu sembiraba bidata na pi khraboy re kamdawna pi pibiram draboy kauduna sorry pibiram draboy kauduna pambai di pukning phongdoknaba pukning pibiramba khannaba khatang piramme mangona phongdoknabadi madu adi madudo khangiba poto phongdoknabadi pibiramde ko bidata habadi kaino faith na ko faith na magi damakta achikpagi damakta di sisi piramde. This is also one of the features magi hiram puramak mana yengba. This is also one of the features ko aina wari lithokse kanada so sisi lithokpa ngamdrise kaigino mana phongdoknabagi kari phongdoknabagi ji ko phongdoknabagi pambai amta bidata na di piramde ai mina aibu hek yengmada ningnai santi larenbi adubu kanagumba amana su khanai awabagi larenbi yongo mana sa awabagi larenbi ni haise ngasai mamingda ani sugidana ko santi gi larenbi sayo mamingda ngasai mamingda koigi pangan sonbi ko pangan sonbi kai kaino khara haigidana ko maming name do sida ahum suba lere ko adagi awaba larenbi sigi awaba larenbi haisisu sina mari suba lere ko ado ai mina aibu hek yengmada ningnai santi gi larenbi siyo ayingba mafamda mina santi phangbaduni ko santi phang ayingba mafamda mina santi phang taragadi maduduba koina santi larenbi ena ekta kawi santi phangwam simbo koina santi larenbi ne ekta kawi kanagumba na ko awa ana me phongdokpham or awa ana me achikpa mafamda kaw adi achikpa mafamda awa ana me loigi ngasai da so haigridana ko or tamjafam oidana ko achikpa mafam jida laaga awa ana khangba me amene aduna awabagi larenbi ni aduda somo awabagi larenbi ni amu hai adumai hai kanagumba kharana sigi sayeng matek se explain tawa matamda aw aidi kanogi aidi siki achikpa larenbi siki magi awaba sakphamdo aduni phongdo ijena haiba kharasu hai ko mina khanai haibani sisi mina khanai habani mabu mina khanai habani ma masadi tasengna ma chin phongdok tabagi wajabaduni adudo adumaina explanation tawdo aidi lale na khalliko sidi haidi kanagumba amana su na hai kanagumba amana su mase awabagi larenbini nangse awabagi larenbini hai taragadi nangi nafamda awaba mayam ama phongdokpadune nangondagi santi phange hai taragadi nangse santi gi larenbini haidoine nangondagi ai awaba phange or awaba ko alle hai taragadi ko adumaina awaba ko alle hai taragadi nangse aina awaba gi larenbini haidoine gyan tai ko lairembi haisidabu afaba laidabu khata hainaba ani ko phattaba laidadi koina hinjabi khara hai ama khara hai toidana ko aduna afaba awaba gi lairembi ni haide awaba do ko on ba lairembi ni haiba oidoine basida not haidi awaba ma masaje lairembi do aware na awaba gi lairembi ni haiba natte haiba ko lairembi sina bidata na magi machin do thoktre thok aidi achik pai lairembi se machin thok taba lairembi amani na piram taraga su ma ka su wade ma ka su faith na piram abani na ma adum accept tawe mana aduna bu bidata hairi ne ko mangonda ware ma ji kappaga lei khole ka su haide achik padu ka su kappe na da I de ko aduna magi awaba do na te se mi gi awaba do mana ko an le na awaba gi lairembi hai ni ko adudo mana explain tawbirase ko brahmachari na hairi brahmachari na khome ko sida ngasai mana ngasai digi lidibo wari jing do brahmachari na khome mina santi lairembi ko kausanu awaba gi lairembi so hai chunu aigi di ima sakpi lairembi this is another name ima sakpi lairembi ko haidi brahmachari kudimakki magi apupa mama se achikpa sineba mana sida kabi na describe tawrese ko achikpa sineba ko brahmachari gi mama ima sakpi lairembi name 5 suba name sure ko ai ima gi tampakta tumbagum ko ima aina ima gi tampakta tumbagum achikpa nangi tampakta su tumjage ko tumjage nangi tampakta ko santi gi masak oiba amrita
ꯆꯨꯞꯆꯒꯦ ꯍꯤꯡꯖꯒꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯩꯁꯦ ꯑꯥꯗ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯔꯨꯕꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦꯕ ꯁꯥꯟꯇꯤ ꯍꯥꯏꯁꯦ ꯐꯪꯗꯕꯗꯒꯤ ꯊꯋꯥꯏꯁꯦ ꯌꯥꯎꯗꯕꯅꯦ ꯁꯥꯟꯇꯤꯁꯦ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯄꯤꯕꯤꯌꯨ ꯁꯥꯟꯇꯤꯁꯦ ꯄꯤꯔꯀꯥꯟꯗ ꯑꯩ ꯊꯋꯥꯏ ꯌꯥꯎꯕ ꯃꯤ ꯑꯃꯃꯨꯛ ꯑꯣꯏꯖꯔꯛꯀꯦ ꯂꯤꯛꯂꯥꯒꯨꯝꯅ ꯊꯝꯅꯥ ꯊꯛꯇ ꯄꯛꯄ ꯂꯤꯛꯂꯥ ꯄꯨꯟꯁꯤꯁꯤ ꯇꯌꯥꯡ ꯇꯁꯣꯏꯕ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯀꯣꯡꯒꯣꯜꯒꯨꯝꯕꯅꯦ ꯀꯣ ꯁꯤꯅꯤ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯥꯎꯗꯦ ꯐꯨꯛ 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 ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯤꯡꯉꯦ ꯇꯌꯥꯡ ꯇꯁꯣꯏ ꯃꯤꯅꯤꯡ ꯍꯌꯦꯡ ꯁꯤꯅꯤ ꯉꯁꯤ ꯁꯤꯅꯤ ꯀꯥꯏꯅ ꯈꯪꯗꯕꯤꯗ ꯄꯪꯍꯤꯡꯗ ꯍꯤꯡꯅꯕꯗꯣ ꯊꯝꯅꯥ ꯈꯦꯟꯖꯣꯡꯅ ꯉꯝꯊꯕ ꯈꯦꯟꯖꯣꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯅꯩꯀꯣ ꯊꯝꯁꯤꯅ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯝꯅꯥꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯟꯕꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯣꯟꯁꯤꯟꯕ ꯑꯃ ꯂꯩꯕꯗꯣ ꯀꯣꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯅꯥ ꯈꯦꯟꯖꯣꯡꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯈꯦꯟꯖꯣꯡꯁꯦ ꯀꯣꯠꯂꯒ ꯆꯥ ꯌꯥꯝ ꯍꯥꯎꯕꯅꯦ ꯊꯝꯅꯥꯗ ꯑꯩꯈꯣꯏ ꯊꯝꯅꯥ ꯌꯥꯝ ꯂꯤꯈꯤꯕꯗꯨꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯈꯦꯆꯤ ꯆꯥꯕꯗ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯒ ꯊꯝꯅꯥ ꯌꯥꯝꯅ ꯅꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜꯂꯒ ꯂꯩꯕ ꯑꯗꯨꯗꯤ ꯊꯝꯅꯥ ꯈꯦꯟꯖꯣꯡ ꯀꯧꯋꯦꯕ ꯊꯝꯅꯥ ꯈꯦꯟꯖꯣꯡꯁꯤꯗꯤ ꯆꯥꯕ ꯌꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯗ꯭ꯔꯣꯞꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯗ꯭ꯔꯣꯞꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯍꯥꯏꯗꯤ ꯊꯝꯅꯥ ꯍꯥꯏꯁꯤꯗꯕꯨ ꯅꯣꯡ ꯆꯣꯠꯇꯦꯗꯅ ꯑꯗꯨꯅꯕꯨ ꯃꯥꯁꯦ ꯈꯦꯆꯤ ꯆꯥꯕꯗ ꯁꯤꯖꯤꯟꯅꯩꯅꯤꯗꯅꯀꯣ ꯑꯗꯨꯒ ꯊꯝꯅꯥ ꯈꯦꯟꯖꯣꯡꯁꯤꯗ ꯇꯥꯕꯗꯣ ꯑꯗꯨꯒ ꯊꯝꯅꯥ ꯈꯦꯟꯖꯣꯡꯁꯤꯗꯒꯤ ꯗ꯭ꯔꯣꯞꯁꯇꯣ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯝꯅꯥ ꯈꯦꯟꯖꯣꯡꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯗ꯭ꯔꯣꯞꯁꯤꯅ ꯀꯩꯅꯣ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯄꯨꯟꯁꯤꯗꯨꯅꯦꯕ ꯀꯣ ꯁꯤ ꯊꯝꯅꯥ ꯈꯦꯟꯖꯣꯡꯁꯤ ꯇꯧꯔꯤꯗꯨꯅ ꯑꯆꯤꯛꯄꯁꯤꯅꯦꯕꯀꯣ ꯑꯆꯤꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯑꯆꯤꯛꯄꯒꯤ ꯄꯨꯛꯅꯤꯡꯅꯦꯕ ꯁꯤꯅ ꯑꯆꯤꯛꯄꯒꯤ ꯄꯨꯛꯅꯤꯡꯅꯦꯕ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯒꯦ ꯑꯆꯤꯛꯄꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯒꯦ ꯑꯗꯨꯒ ꯑꯆꯤꯛꯄꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯇꯤꯟꯖꯒꯦ ꯍꯥꯏꯅꯦꯕ ꯃꯤꯅꯤꯡꯁꯦ ꯑꯗꯨꯅꯦꯕꯀꯣ ꯇꯤꯟꯖꯒꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯄꯨꯈ꯭ꯔꯤꯗ ꯍꯥꯏꯁꯦꯀꯣ ꯁꯃꯥꯖꯀꯤ ꯃꯔꯛꯇ ꯂꯩꯕꯁꯨ ꯀꯣ ꯂꯥꯡꯇꯛꯅꯔꯛꯏ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯄꯥꯏꯅꯤꯡꯂꯛꯏ ꯏꯁꯥ ꯄꯥꯟꯗꯨꯅ ꯇꯦꯡꯊꯥꯅꯤꯡꯂꯛꯏ ꯂꯣꯜ ꯊꯣꯛꯇꯅ ꯁꯤꯁꯦ ꯉꯁꯥꯏ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅ ꯆꯠꯄ ꯌꯦꯡꯉꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯗꯤ ꯑꯏꯪꯕ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯀꯩꯅꯣ ꯁꯃꯥꯖꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯁꯃꯥꯖꯇ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯡꯁꯦ ꯎꯕꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯂꯥꯡꯇꯛꯅꯔꯦꯕ ꯄꯨꯛꯅꯤꯡꯁꯦꯀꯣ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯦ ꯑꯗꯨꯗꯨꯅ ꯐ꯭रीडम ꯄꯥꯝꯃꯦ ꯐ꯭रीडम इज ऑल्सो वन ऑफ द फीचर्स ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯕꯣꯗꯤꯗ ꯗꯤꯄꯦꯟ ꯇꯧꯍꯟꯗꯕ ꯃꯥꯒꯤ ꯃꯥꯏꯟꯗ ꯗꯤꯄꯦꯟ ꯇꯧꯍꯟꯗꯕ ꯐ꯭रीडम ꯄꯥꯝꯕ ꯂꯣꯜ ꯊꯣꯛꯇꯅ ꯇꯦꯡꯊꯥꯅꯤꯡꯉꯤ ꯃꯤꯅꯤꯡꯗꯤ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕꯤꯗ ꯄꯨꯅꯤꯡꯉꯤ ꯑꯆꯤꯛꯄꯒ ꯇꯤꯟꯅꯅꯤꯡꯉꯤ ꯁꯤꯅꯦꯕꯀꯣ ꯑꯆꯤꯛꯄꯅ ꯇꯧꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯧꯈꯤꯕ ꯁꯔꯨꯛꯇ ꯏꯄꯨꯟꯁꯤꯒꯤ ꯄꯥꯔꯨꯔꯦ ꯏꯇꯤꯍꯥꯁ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁꯇ ꯃꯥꯁꯦ ꯂꯨꯞꯄꯨꯔꯦꯕ ꯁꯃꯥꯖꯀꯤ ꯃꯄꯨꯡ ꯐꯥꯗꯕ ꯏꯇꯤꯍꯥꯁꯇꯨꯗ ꯃꯥꯁꯦ ꯄꯨꯛꯅꯤꯡ ꯂꯨꯞꯁꯜꯂꯒ ꯄꯥꯔꯨꯔꯦꯕꯀꯣ ꯂꯦꯝꯍꯧꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛꯁꯤ ꯄꯥꯖꯒꯦ ꯅꯪꯒꯤ ꯖꯤꯕꯟ ꯑꯇꯤꯍꯥꯁ ꯍꯥꯏꯗꯤ ꯖꯤꯕꯟ ꯍꯥꯏꯗꯤ ꯂꯥꯏꯐ ꯀꯣ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯣꯔ ꯂꯥꯏꯐ ꯁ꯭ꯇꯣꯔꯤ ꯑꯣꯔ ꯍꯤꯁꯇ꯭ꯔꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯅꯥꯒꯤ ꯑꯆꯤꯛꯄꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯑꯩ ꯑꯗꯨꯗꯣ ꯑꯣꯏꯅ ꯄꯥꯖꯔꯒꯦ ꯁꯤꯅꯤ ꯃꯤꯅꯤꯡꯗꯤ ꯑꯆꯤꯛꯄꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯆꯤꯛꯄꯅ ꯏꯕ ꯍꯤꯁꯇ꯭ꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯪꯅꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯈꯪꯗꯣꯏꯅꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯋꯥꯔꯜꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯃꯄꯥꯟꯊꯣꯡꯒꯤ ꯑꯋꯥꯕ ꯂꯣꯏ ꯁꯨꯅꯕ ꯈꯪꯗꯣꯏꯅꯦ ꯃꯥꯅ ꯈꯪꯗꯕ ꯄꯣꯠ ꯂꯩꯔꯣꯏꯗꯣꯏꯅꯦ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯪꯖꯒꯦ ꯎꯖꯒꯦ ꯑꯆꯤꯛꯄ ꯅꯪꯒꯤ ꯅꯀꯥꯗ ꯆꯪꯖꯒꯦ ꯑꯆꯤꯛꯄ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒ ꯁꯝꯅꯖꯒꯦ ꯑꯆꯤꯛꯄꯁꯤꯒ ꯑꯃꯠꯇ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯅꯦꯕ ꯃꯤꯅꯤꯡꯗꯤ ꯁꯤꯗ ꯇꯥꯛꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯆꯤꯛꯄ ꯍꯥꯏꯕꯁꯦ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯕꯅꯤꯗꯀꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯖꯩ ꯍꯥꯏꯕꯅꯤ ꯃꯁꯥꯅ ꯀꯣꯏꯁꯟ ꯅꯩꯅꯔꯁꯤꯀꯣ 2015ꯗ ꯍꯪꯕꯁꯦ ꯀꯃꯜꯒꯤ ꯅꯤꯔꯖꯟꯇ ꯍꯥꯏꯕ ꯁꯩꯔꯦꯡꯗ ꯀꯕꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯨ ꯁꯟꯗꯣꯛꯅ ꯏꯌꯨ ꯁꯩꯔꯦꯡꯗꯨ ꯄꯨꯂꯞ ꯏꯔꯅꯤꯀꯣ ꯃꯀꯣꯛꯇꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯏꯍꯥꯟ ꯑꯍꯥꯟꯕꯗ ꯀꯩꯗꯧꯋꯦ
ꯁꯩꯔꯦꯡꯁꯦ ꯕ꯭ꯔꯍꯃꯆꯥꯔꯤꯅ ꯎꯃꯪꯗ ꯂꯥꯛꯄꯒꯤ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯎꯃꯪꯗ ꯂꯥꯛꯑꯀꯥꯟꯗ ꯕ꯭ꯔꯍꯃꯆꯥꯔꯤꯗ ꯑꯆꯤꯛꯄ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯀꯧꯊꯣꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯆꯤꯛꯄꯅ ꯃꯥꯅ ꯄꯥꯝꯖꯕ ꯄꯣꯠ ꯃꯥꯅ ꯄꯥꯝꯗꯕ ꯄꯣꯠ ꯍꯥꯏꯔꯛꯑꯦ ꯀꯣ ꯑꯆꯤꯛꯄꯅ ꯃꯥꯏ ꯁꯃꯥꯖꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯀꯣ ꯑꯆꯤꯛꯄꯅ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯥꯏ ꯑꯩꯅ ꯄꯣꯏꯟ ꯏꯈꯤꯕꯁꯤꯡꯗꯣ ꯂꯣꯏ ꯁꯨꯅꯕ ꯏꯔꯝꯃꯨꯀꯣ ꯑꯁꯤꯗꯤ 20 ꯃꯥꯔꯛ ꯂꯣꯏ ꯁꯨꯅꯕ ꯏꯔꯝꯃꯣ ꯑꯗꯨꯒ ꯀꯃꯜꯅ ꯁꯤꯒꯤ ꯅꯤꯖꯔꯗ ꯏꯔꯤꯕ ꯄꯣꯠ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯂꯣꯏ ꯁꯨꯅꯕ ꯏꯔꯝꯗꯧꯅꯤꯀꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯍꯥꯏꯗꯤ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁꯁꯦ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯔꯝꯃꯦ ꯑꯦꯛꯖꯥꯝꯄꯜ 3-4 ꯄꯤꯔꯝꯃꯤꯀꯣ ꯑꯗꯨꯗꯨꯁꯨ ꯏꯔꯝ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯎꯅꯕ ꯄꯣꯠꯇꯨꯗꯤ ꯁꯃꯥꯖꯀꯤ ꯀꯩꯅꯣꯗ ꯍꯤꯁꯇ꯭ꯔꯤꯗꯏꯔꯝꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯎꯅꯗꯕ ꯄꯣꯠ ꯐꯖꯕ ꯃꯌꯥꯝꯅ ꯄꯥꯝꯅꯗꯕ ꯄꯣꯠꯇꯤ ꯁꯃꯥꯖꯇ ꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯑꯦꯛꯖꯥꯝꯄꯜ ꯂꯩ ꯑꯅꯤꯒꯤ ꯆꯥꯡꯗꯝꯅꯔꯒ ꯄꯤꯔꯤꯗꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯣ ꯎꯔꯤ ꯋꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯎꯀꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤꯅ ꯃꯁꯥꯁꯦ ꯆꯥꯡꯗꯝꯅꯩ ꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯩꯐꯝꯁꯤꯁꯨ ꯍꯥꯏꯗꯤ ꯃꯤ ꯆꯤꯛꯄ ꯍꯩ ꯂꯩ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯩꯐꯝꯅꯤ ꯀꯥꯏꯅꯁꯨ ꯃꯥꯅ ꯃꯥꯏ ꯃꯁꯥꯁꯦ ꯆꯥꯡꯗꯝꯅꯩ ꯑꯗꯒꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯁꯥꯟꯇꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯋꯥꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯡꯒꯜ ꯁꯣꯟꯖꯕꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯖꯕꯤꯅꯤ ꯈꯣꯠꯄꯤꯅꯤ ꯃꯇꯣꯝꯇ ꯃꯊꯟꯇ ꯑꯦꯂꯣꯟ ꯑꯣꯏꯅ ꯂꯩꯈꯤꯕꯒꯤ ꯄꯣꯏꯟ ꯑꯃꯁꯨ ꯌꯥꯎꯈꯤꯗꯅꯀꯣ ꯃꯇꯣꯝꯇ ꯎꯔꯤ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯀꯣ ꯑꯗꯒꯤ ꯃꯥꯅ ꯆꯤꯟ ꯄꯥꯜꯂꯝꯗꯦ ꯕꯤꯗꯥꯇꯥꯅ ꯆꯤꯟ ꯄꯥꯜꯂꯝꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯅ ꯎꯖꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯣ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯆꯤꯛꯄꯗ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯗꯅ ꯑꯆꯤꯛꯄ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯆꯤꯛꯄꯁꯦ ꯃꯥꯅ ꯍꯥꯏ ꯅꯣꯡ ꯈꯥꯛꯄ ꯈꯣꯠꯄ ꯗꯥꯏꯚꯔꯁ ꯑꯣꯏꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯥꯗꯣꯡ ꯃꯌꯥꯝ ꯑꯃꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯈꯤꯕ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯃꯌꯥꯝ ꯑꯃꯅ ꯃꯥꯏ ꯃꯀꯣꯛꯀꯁꯦ ꯃꯀꯣꯛꯀꯁꯦ ꯂꯣꯠꯄ ꯂꯥꯛꯇꯣꯏꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗꯨꯗ ꯍꯥꯏꯗꯤ ꯑꯆꯤꯛꯄꯒ ꯂꯣꯏꯅꯈꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯁꯥꯖꯠ ꯃꯥꯅ ꯄꯥꯝꯖꯗꯕ ꯁꯥꯖꯠ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯨꯒ ꯕ꯭ꯔꯍꯃꯆꯥꯔꯤꯅ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯨꯁꯨ ꯕ꯭ꯔꯍꯃꯆꯥꯔꯤꯅ ꯍꯥꯏꯗꯨꯁꯨ ꯑꯩꯁꯨ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁꯁꯦ ꯄꯥꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯒꯤ ꯖꯤꯕꯟ ꯏꯇꯤꯍꯥꯁꯇ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯈꯣꯡꯌꯥꯗ ꯆꯪꯖꯔꯒ ꯑꯆꯤꯛꯄꯗꯣ ꯐꯪꯖꯔꯒ ꯑꯩꯁꯨ ꯏꯃꯥꯅ ꯐꯪꯉꯤꯕ ꯏꯇꯤꯍꯥꯁꯇꯣ ꯏꯃꯥꯅ ꯐꯪꯉꯤꯕ ꯍꯤꯁꯇ꯭ꯔꯤꯗꯣ ꯏꯃꯥꯅ ꯈꯪꯉꯤꯕ ꯄꯣꯠꯇꯣ ꯑꯩꯁꯨ ꯈꯪꯖꯔꯒꯦ ꯑꯆꯤꯛꯄꯗ ꯇꯤꯟꯖꯔꯒ ꯁꯤꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯁꯨꯅꯕ ꯍꯥꯏꯔꯝꯃꯣ ꯁꯩꯔꯦꯡꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯗꯨꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯀꯕꯤ ꯀꯃꯜꯅ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯦ ꯂꯥꯏꯛ ꯈꯤꯇꯪ ꯊꯣꯛꯄ ꯃꯤꯅ ꯑꯁꯣꯛꯄ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯦꯛꯇ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯍꯥꯞꯇꯅ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯔꯝꯃꯤ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯗꯕ ꯖꯁ ꯃꯌꯥꯝꯅꯗꯤ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕ ꯃꯋꯥ ꯀꯥꯏꯅꯔꯕ ꯅꯨꯄꯤꯗꯨꯒꯤꯗꯤ ꯀꯔꯤꯝ ꯏꯔꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯔꯊ ꯌꯥꯇ꯭ꯔꯥ ꯆꯠꯄ ꯅꯨꯄꯥꯗꯨꯒꯤꯗꯤ ꯏꯔꯝꯃꯤ ꯇꯤꯔꯊ ꯌꯥꯇ꯭ꯔꯥ ꯆꯠꯄ ꯐꯪꯖꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯖꯕꯗꯤ ꯀꯔꯤꯝ ꯏꯔꯝꯗꯦ ꯀꯣ ꯑꯗꯒꯤ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯏꯇꯤꯍꯥꯁ ꯏꯕ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤ ꯈꯜꯂꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯁꯤꯅ ꯀꯔꯤ ꯈꯜꯂꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕꯁꯦ ꯈꯛꯇꯅ ꯐꯖꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯗꯨꯅ ꯀꯔꯤ ꯕꯔꯕꯤꯅꯥꯒ ꯉꯁꯥꯏꯒꯤ ꯀꯦꯇꯥꯀꯤꯒꯤ ꯑꯅꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯨꯅ ꯑꯗꯨꯅ ꯇꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤꯗꯨꯅ ꯐꯖꯩ ꯈꯟꯕ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯕꯗꯨꯅ ꯐꯖꯩ ꯈꯟꯕ ꯃꯣꯏꯅ ꯄꯥꯝꯗꯕꯗꯨꯅ ꯐꯖꯗꯦꯅ ꯈꯟꯕ ꯅꯦꯛꯁꯇ ꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯍꯥꯏꯗꯤ ꯁꯃꯥꯖꯀꯤ ꯀꯩꯅꯣꯗꯒꯤ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁꯇ ꯌꯥꯎꯔꯤꯁꯦ ꯂꯤꯇꯔꯦꯆꯔ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯍꯥꯞꯄꯒ ꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯣꯏꯅ ꯎꯔꯤꯕ ꯈꯣꯠꯂꯤꯕꯗꯨꯗꯤ ꯇꯪꯈꯥꯏ ꯑꯃ ꯀꯩꯅꯣ ꯑꯆꯤꯛꯄꯅ ꯎꯏꯗꯅꯀꯣ ꯍꯦꯟꯅ ꯎꯏꯗꯅ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯃꯥꯅ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯏꯁꯇꯣꯔꯤ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨ ꯐꯤꯐꯇ ꯁꯤꯁꯨ 20 ꯃꯥꯔꯛꯅꯤ 20 ꯃꯥꯔꯛꯅꯤꯅ ꯁꯩꯔꯦꯡꯗꯨꯃ ꯄꯨꯔꯥ ꯏꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯀꯣ 2018 ꯍꯪꯉꯤꯁꯦ ꯑꯗꯨꯒ 2019 ꯍꯪꯉꯤꯁꯦ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯐꯝ ꯑꯃꯁꯨꯡ ꯃꯃꯜꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯜ ꯂꯦꯞꯄ ꯑꯃꯁꯨꯡ ꯑꯥꯔꯊ ꯍꯟꯕ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯤꯖꯠꯇ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯉꯁꯥꯏꯒꯤ ꯁꯃꯥꯖꯀꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦꯗꯨꯒꯤ ꯑꯟꯁꯥꯔꯗꯣ ꯑꯣꯟꯊꯣꯛꯄꯤꯔ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯃꯄꯥꯟ ꯊꯣꯡꯒꯤꯗꯣ ꯎꯔꯒ ꯃꯅꯨꯡꯒꯤꯗꯣ ꯎꯗꯦ ꯍꯥꯏꯕ ꯁꯤꯗꯩꯗ ꯁꯩꯔꯦꯡ
ꯗꯗ ꯂꯩ ꯑꯅꯤ ꯆꯥꯡꯗꯝꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯂꯩ ꯑꯅꯤ ꯆꯥꯡꯗꯝꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯅ ꯇꯤꯡꯈꯪꯅ ꯌꯨꯔꯕ ꯅꯨꯄꯤ ꯂꯥꯎ ꯈꯣꯡꯕ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯀꯞꯆꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯅꯨꯄꯤ ꯑꯗꯒꯤ ꯀꯩꯅꯣ ꯂꯥꯏ ꯍꯥꯏꯗꯤ ꯇꯤꯔꯊ ꯖꯇ꯭ꯔꯥ ꯆꯠꯄ ꯅꯨꯄꯥ ꯇꯤꯔꯊ ꯖꯇ꯭ꯔꯥ ꯆꯠꯇꯕ ꯅꯨꯄꯥ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯁꯛ ꯊꯤꯔꯕꯤ ꯂꯥꯏꯔꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯁꯛ ꯊꯤꯔꯕꯤ ꯂꯥꯏꯔꯕꯤ ꯃꯌꯥꯝꯅ ꯄꯥꯝꯅꯗꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯣꯏ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯌꯦꯡ ꯐꯖꯅ ꯄꯣꯏꯟ ꯋꯥꯏꯁꯇ ꯐꯖꯅ ꯏꯊꯣꯛꯑꯒ ꯁꯤꯗ ꯊꯝꯍꯧꯔꯒ ꯍꯌꯦꯡ ꯄꯩꯈꯥ ꯃꯅꯨꯡꯗ ꯁꯥꯒꯠꯂꯒ ꯏꯔꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 2022ꯗ ꯅꯤꯔꯖꯟꯇ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯀꯕꯤꯅ ꯀꯔꯝꯕ ꯁꯃꯥꯖ ꯑꯃꯒꯤ ꯃꯁꯛ ꯌꯦꯛꯅꯕ ꯍꯣꯠꯅꯕꯒꯦ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯁꯃꯥꯖ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅ ꯄꯥꯝꯕ ꯁꯃꯥꯖ ꯑꯌꯤꯡꯕ ꯆꯤꯛꯄ ꯃꯐꯝꯗ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯃꯥꯖꯀꯤ ꯃꯁꯛ ꯌꯦꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯕꯅ ꯁꯤ ꯁꯥ ꯉꯥ ꯂꯣꯏꯗꯅ ꯑꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯒ ꯏꯃꯨꯡꯗ ꯆꯪꯗꯅ ꯇꯨꯝꯗꯅ ꯂꯩꯅꯈꯤ ꯑꯆꯤꯛꯄꯗꯤ ꯀꯩꯗꯧꯋꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯍꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯆꯪꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯁꯥꯟꯇꯤꯁꯨ ꯄꯤ ꯑꯋꯥꯕꯁꯨ ꯀꯣꯛꯍꯜꯂꯤ ꯑꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯣꯛꯏ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯣꯛꯏ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯎꯏ ꯃꯥꯅ ꯎꯗꯕ ꯂꯩꯇꯦ ꯈꯪꯗꯕ ꯂꯩꯇꯦ ꯃꯥꯅ ꯄꯥꯝꯗꯕ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖꯀꯤ ꯍꯤꯁꯇ꯭ꯔꯤ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯂꯝꯖꯥꯎ ꯂꯝꯇꯣꯛꯇ ꯁꯍꯔꯗ ꯀꯔꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯑꯝꯇ ꯄꯥꯝꯗꯦ ꯑꯗꯨꯒꯨꯝꯕ ꯁꯃꯥꯖꯇꯨꯅꯦꯕ ꯃꯥꯅ ꯁꯤꯗ ꯅꯤꯔꯖꯟꯇꯥꯗ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯁꯃꯥꯖꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅ ꯄꯥꯝꯕ ꯁꯃꯥꯖꯇꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨꯁꯨ ꯁꯩꯔꯦꯡꯁꯤꯗꯒꯤ ꯑꯗꯨꯝ ꯄꯣꯏꯟ ꯋꯥꯏꯁꯇ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅ ꯏꯕ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅ ꯄꯥꯝꯃꯦꯅ ꯂꯥꯁꯇ ꯐꯣꯡꯗꯣꯔꯛꯄ ꯁꯃꯥꯖꯇꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯃꯥꯖꯇꯨꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯄꯥꯝꯕ ꯁꯃꯥꯖꯇꯨꯅꯦꯕ ꯀꯩꯅꯣꯅ ꯅꯣꯏꯒꯤ ꯏꯇꯤꯍꯥꯁ ꯃꯄꯨꯡ ꯐꯥꯗꯦ ꯑꯩꯒꯤ ꯏꯇꯤꯍꯥꯁꯁꯤ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯅ ꯉꯁꯥꯏ ꯑꯆꯤꯛꯄꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯂꯣꯏ ꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯩꯔꯦꯡꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯣꯏ ꯁꯦꯝꯗꯣꯛꯍꯧꯔꯣꯀꯣ ꯁꯤꯗꯩꯁꯤꯗ ꯄꯥꯔꯤꯉꯩꯁꯤꯗ ꯑꯩꯒꯤꯕꯨꯗꯤ ꯁꯦꯝꯗꯣꯛꯑꯒ ꯂꯩꯔꯦ ꯑꯗꯨꯗꯣ ꯅꯣꯏꯒꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯗꯣꯛꯑꯣ ꯑꯗꯨꯗꯨꯒ ꯊꯣꯛꯇ꯭ꯔꯃꯛꯁꯨ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯁꯤꯒꯤ ꯄꯣꯏꯟ 15 ꯃꯥꯔꯛꯁꯀꯤꯅꯤ 15 ꯃꯥꯔꯛꯁꯀꯤ ꯄꯦꯖ 3 ꯏꯕ ꯉꯝꯅꯕꯒꯤꯗꯃꯛꯇ 20 ꯃꯥꯔꯛꯁꯀꯤꯅꯤ 20 ꯃꯥꯔꯛꯁꯀꯤ ꯄꯦꯖ 4 ꯏꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯄꯦꯔꯥꯒ꯭ꯔꯥꯐ ꯁꯤꯗꯅ ꯁꯤ ꯏꯕ ꯁꯤꯗꯅ ꯁꯤ ꯏꯕ ꯀꯥꯏꯅ ꯁꯦꯝꯗꯣꯛꯑꯒ ꯄꯣꯏꯟ ꯋꯥꯏꯁ ꯑꯣꯏꯅ ꯊꯝꯕꯤꯍꯧꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯌꯦꯡ ꯄꯩꯈꯥ ꯃꯌꯥꯗ ꯑꯗꯨ ꯈꯛꯇꯪ ꯄꯥꯔ ꯆꯠꯂꯒ ꯄꯩꯈꯥ ꯃꯌꯥꯗ ꯑꯗꯨꯝ ꯏꯔꯨꯕ ꯌꯥꯅꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯥꯕꯤꯕꯒꯤ ꯑꯗꯨ ꯀꯔꯤ ꯀꯔꯥ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯟ ꯍꯥꯞꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯁꯩꯔꯦꯡ ꯑꯇꯣꯞꯄꯗꯤ ꯑꯩ ꯇꯧꯖꯗꯦ UPSC ꯈꯛꯇꯪꯒꯤꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯩꯁꯨ ꯍꯩꯕ ꯅꯠꯇꯦꯀꯣ UPSCꯒꯤꯗꯤ ꯈꯤꯇꯪ ꯄꯥꯔꯨꯏ ꯍꯥꯏꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯑꯈꯪꯕꯁꯤꯡꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯖꯒꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗ